Good morning mayam ay ngahak morning walking lakpani mayam akhoi khungi Mahadeva mandir yaure ando ising khara chaokhatpa male ando yengsi mayam Mahadeva gi mandir maningdani as mayam ngarangdagi di ngasi ising se khara chaokhatle labukta khara thumbadi hore khongi khongda laiba isingdo adu pathore mayam pathara haba khara ni nongni ga leptana churadi dum chawbai do oirani to adadi chawba bu hore somda dibong khunau haina somda lei lam adugi moigi phauna phamdu di adatu ising chaw hare mayam ada nga phanari male ada mi lei in thari mi se kanano di khangdre lai harau bai khonjen sutai khoi Mahadeva gi mandir maning nisina lepte jing haku di lepi mayam hannaba tawage nganu amasu chatli somdasu lambi lei chalaroi yam sangna ising chaura di si kasi loi thummani sai mafam gas kanam hagun nadriba khangde kanam hagut pasu ude ngan budi ngalle pung manga ta adribani aina tholakpada nong amuk khonge so ina muk sura kadore kitchenat pambi ni kitchenat tiam ta pan ba ude pana loi khaba khangde se marudi kele mayam 3-4